Maruoiba pausing pijari. Manipuri irang asi tha mga taruk ki manungda loisin bangamlagani. Kuki jo amadi maitei furuk ki luching masinga wari sana na bagidambag. Emissary ama haple haina Chief Minister Nongthaman Biren fongdokre. Lamfelda laiba United Committee Manipuri anaubo office building da sakhangdaba singna bomb ani lamsinduna pokhai halamlei. Laibak fabadagi asok apan misi minadi yahoutre. Manipuri lol asi Assam ki associate official language oina chanahan kiba adugidambag Chief Minister Nongthaman Biren na Assam ki Chief Minister Himanta Biswa Sarma da thagat phongdokre. Amadi Thadau Puruk ki luchingba Michael Lamja Thang Haukip hatnabagi arwanba khujil thorang ama oina mahak hat pangamba miyoida khulgi lampi gani haina WhatsApp group amada hongdok lamle hairi.